Mayam boy amazing Bible prophecy minister na taram nokchari ngasi lokhacharu topic asidi Iran amasung Israel gi lan ase Bible gi meng digi ekhoi yengmanasi hairiba lan ase Bible da haidolambra haidolambdabra aduga masi dagi ekhona kari parasing tamba yabage haibana chingbagi maramda ekhoine naminasi anbada ekhoi ishoda patna tause sragada laiba ipa isho yam thagasari hauji kanna Middle East da Iran ga Israel ga kanna lan songlari masida jo America na Israel gi mateng pangduna lan songlari pa masi Christian kya di masida Israel amsung America da support awi adubo haidiba ase karigino haidiba asigi maramda ikhoina shastra dagi Bible dagi khara naina gadawri masida nahana bo pipiu aina ngam khuding juna ke anungbi mateng ohenbiu tari bisinaw singdasu naki thawai sangbudana sangbidam phajana khangba ngamba ohenbiu Prabhu Jisu Christ gi minda kurumjari amen ekoi yengmunasi ahanbada maruina ayamba YouTubers na masigi lan ani asigi maramda sandokli basi Ezekiel chapter 38 amasung 39 da yawba maruina Gog amasung Magog na Israel gi laibak ki mayokta mi amarum jati ke amrum khomlaga lan tawbado madu makoina Gog amsung Magog che kanano Iran maruina Iran ni haina hairi aduga mabu support tawgada laibak sing Russia na sing base masibuni haina hangne aduga Israel America asina sing bachina aikhoina shogi misingni haina admain tawdana YouTuber ke ana masi chandoe masi tasengna haidi base chumbra lan bribe de ko yengmanasi koina mamang da su Ezekiel gi punsi wari ki maram da nei nakhre Ezekiel hairiba lairik ase 6th century BC gi matamda thokhibne masida Ezekiel na prophecy maroina Gog amasung Magog ki maramda prophecy pi hairiba Gog amasung Magog hebse koina symbolic oiba mingni Ezekiel na sinabne ko chapter 38 39 da maroina masi ekoina Babylon natraga Egypt kumba laiba amagumna masi ishona Ezekiel na masi sinakiba nate haibse ekoi hana khangminase koina paminase Ezekiel 30 ki 2 3 da sida haiko migi masanupa nangi maithong ado Gog the land of Magog Gog amasung Magog ki lamsingi mayokta wangangu hamni si prince of Meshech and Tubal Gog aje kanano haidi Meshech amsung Tubal gi lutsingba mako ningthong masa lutsingba habne and prophesy against him magi mayokta wangangu mapui bongon asunai yengu o Magog kano Meshech amsung Tubal gi lutsingba ningthong masa nahaki mayokta ai lei habne koina sidagi hana khangminase ahanbada Gog amsung Magog ase kanano habse Bible da masi karigi maramda ibno habsi maramda ikona yengba yai koina concordance da yenglaga su ikona khangani masigi historical amsung geography go iba Ezekiel gi matamda lairamba Gog Magog se kanano habje khone yengchi Ezekiel gi punsi wari se Ezekiel gi matam se 593 daina 571 BC gi matamdani hairiba matam se da lairamba Gog amsung Magog se kanano habsinji Magog habsinji ko akoina hujik pakiba dugi matungna Magog concordance yengba taragasu Magog habse nawa ki masan pa Japhet ki darane Magog se aduga haidi base kanaga maru lene ha matanda maru ne Israel gi north hadi awang thangbada leiba lamsing maru ina koina hujik ki oina Asia Minor aduga kauka sasariba mafamje masida maruina layeba lam oinadi makoije layba nate aduga ikoina historian like Josephus kumba yamna mamung chalaba koina Rome gi historian je masina Magog sibu Scythians habadi nomadic type ko hadi warrior people ko mafam chalaga mi ambasinda lan tawga hingba adugumba tribe oina mahana masi singthane haidi tribe se Eurasian hadi Europe ke Asia ga thangnaba haidi mafamdo haidi khoina north of Black and Caspian Sea che
ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛ ꯁꯤ ꯑꯃꯁꯨꯡ ꯀꯦꯄꯦꯁꯤꯌꯟ ꯁꯤꯁꯦ ꯃꯁꯤꯒꯤ ꯑꯋꯥꯡꯗ ꯂꯩꯕ ꯂꯝꯅꯦꯕ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯝ ꯑꯩꯈꯣꯏꯅ ꯏꯖꯤꯞꯀꯨꯝꯅ ꯕꯥꯕꯤꯂꯣꯟꯒꯅ ꯃꯁꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯒꯣꯛ ꯑꯃꯨꯛ ꯌꯦꯡꯁꯦ ꯒꯣꯛ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯄꯥꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯒꯣꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯝ ꯅꯠꯇꯦ ꯃꯍꯥꯛꯁꯦ ꯂꯨꯆꯤꯡꯕꯅꯤ ꯀꯅꯥꯒꯤ ꯃꯥꯒꯣꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯅꯦꯕ ꯃꯁꯤꯗꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯒꯣꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯝꯕꯣꯂꯤꯛꯅꯤ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯐꯥꯔꯣ ꯑꯩꯈꯣꯏꯅ ꯖꯥꯔ ꯍꯥꯏꯕꯒꯨꯝꯅꯀꯣ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯅ ꯑꯒꯁꯇꯁ ꯁꯤꯖꯔꯒ ꯍꯥꯏꯕꯗꯣ ꯔꯣꯝꯒꯤ ꯅꯤꯡꯊꯧꯔꯦꯜ ꯁꯤꯖꯔꯒꯨꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯕ ꯃꯥꯒꯤ ꯂꯨꯆꯤꯡꯕ ꯃꯥꯒꯣꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯃꯤꯡꯅꯦꯕ ꯇꯥꯝꯅꯦꯕ ꯃꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯕꯥꯏꯕꯜꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯀꯟꯀꯣꯔꯗꯦꯟꯁꯇ ꯑꯦꯅꯤ ꯊꯤꯕ ꯃꯇꯝꯗ ꯒꯣꯛ ꯍꯥꯏꯅ ꯀꯧꯕ ꯅꯤꯡꯊꯧꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯝꯕꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏꯕ ꯃꯦꯁꯦꯛ ꯑꯃꯁꯨꯡ ꯇꯨꯕꯥꯜ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯦꯁꯦꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤꯅ ꯇꯔꯀꯤ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯐꯝ ꯏꯁꯇꯔꯟ ꯑꯅꯥꯇꯣꯂꯤꯌꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯣ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏ ꯃꯁꯤꯒꯤ ꯔꯦꯀꯣꯔꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯃꯦꯁꯦꯛ ꯍꯥꯏꯕꯁꯦ ꯃꯛꯁ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯀꯟꯀꯣꯔꯗꯦꯟꯁꯇ ꯌꯦꯡꯕꯗ ꯇꯕꯥꯜ ꯍꯥꯏꯕꯁꯤꯅ ꯇꯕꯜ ꯍꯥꯏꯕꯅꯤ ꯃꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛ ꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯈꯨꯟꯗꯥꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯡ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯪꯅꯩꯌꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯔ ꯁꯝꯇꯪꯅ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯩꯈꯣꯏꯅ ꯒꯣꯃꯥꯒꯣ ꯏꯖꯤꯀꯦꯜ 38 ꯀꯔꯤꯒꯤ ꯃꯔꯝꯗ ꯉꯥꯡꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯁꯝꯂꯞꯅ ꯑꯩ ꯕꯥꯏꯕꯜ ꯇꯦꯛꯁꯁꯤꯡ ꯌꯥꯝ ꯄꯥꯖꯔꯔꯣꯏ ꯏꯆꯤꯟꯅꯥꯎꯁꯥ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯇꯦꯛꯁꯇꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯖꯧ ꯏꯖꯤꯀꯦꯜ 38 ꯁꯦ ꯃꯔꯨꯑꯣꯏꯅ ꯏꯖꯤꯀꯦꯜ 38ꯇ ꯄꯜꯂꯤꯕꯁꯦ ꯒꯣꯛꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯕꯅꯦꯕ ꯏꯖꯔꯦꯜꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯒꯣꯛꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝ ꯈꯣꯝꯂꯒ ꯏꯖꯔꯦꯜꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯕꯅꯦꯕ ꯍꯥꯏꯗꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯏꯗꯒꯤꯅꯣꯗ ꯑꯋꯥꯡ ꯊꯪꯕ ꯏꯖꯔꯦꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯩꯕꯥꯛꯁꯤꯡ ꯚꯔꯁ 15ꯗ ꯌꯦꯡꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯆꯧꯕ ꯂꯥꯟꯃꯤ ꯑꯃ ꯄꯨꯔꯒ ꯁꯒꯣꯜ ꯇꯣꯡꯉꯒ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯏꯖꯔꯦꯜꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯅ ꯏꯖꯔꯦꯜꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤ ꯃꯇꯝꯁꯤꯗ ꯏꯖꯔꯦꯜꯁꯦ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤꯗꯃꯛ ꯃꯁꯤꯗ ꯏꯁꯣꯔꯅ ꯉꯥꯛꯊꯣꯛꯄꯤꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯅꯤꯀꯣ ꯑꯗꯨꯅ ꯏꯁꯣꯔꯅ ꯏꯖꯤꯀꯦꯜꯗ ꯌꯥꯊꯪ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯒꯣꯛ ꯑꯗꯨꯒ ꯃꯥꯒꯣꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯦꯁꯦꯛ ꯇꯕꯥꯜ ꯑꯁꯤꯅꯆꯤꯡꯕ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯂꯥꯎꯊꯣꯛꯄꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕꯁꯦ ꯍꯥꯟꯅ ꯏꯖꯔꯦꯜ ꯑꯩꯈꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯏꯖꯤꯀꯦꯜ 38ꯀꯤ 18 to 23ꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯈꯣꯏꯅ ꯂꯥꯟꯗꯥꯕꯁꯦ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯃꯇꯥꯡ ꯆꯥꯅꯀꯣ ꯏꯁꯣꯔꯒꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯁꯦ ꯀꯜꯂꯤ ꯃꯈꯣꯏꯒꯤꯗꯃꯛꯀꯣ ꯏꯁꯣꯔꯅ ꯀꯟꯅ ꯊꯕꯛ ꯁꯨꯕꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯏꯁꯣꯔꯅ ꯑꯀꯟꯕ ꯖ꯭ꯋꯥꯔ ꯍꯥꯕ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯅꯣꯡ ꯏꯁꯤꯡ ꯏꯆꯥꯎ ꯆꯥꯎꯕꯒꯨꯝꯅ ꯅꯣꯡ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯂꯦꯟ ꯇꯥꯍꯜꯂꯤ ꯃꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯒꯟꯗꯨꯞꯅꯆꯤꯡꯕꯁꯦ ꯇꯥꯍꯜꯂꯒ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯕꯨ ꯀꯟꯕꯤꯌꯦꯕ ꯑꯗꯨꯒ ꯒꯣꯛ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯀꯟꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯒ ꯏꯖꯤꯀꯦꯜ 39ꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯒꯣꯛꯀꯤ ꯃꯥꯏꯊꯤꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯇꯤꯡ ꯃꯉꯥꯟꯗꯣ ꯃꯁꯤꯗ ꯑꯃꯨꯛ ꯀꯟꯅ ꯎꯠꯂꯤꯑꯕ ꯅꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤꯗ ꯏꯁꯣꯔꯅ ꯒꯣꯛꯀꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯁꯟꯗꯣꯛꯅ ꯇꯥꯛꯑꯦꯕ ꯃꯁꯤꯗ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯏꯖꯤꯀꯦꯜ 39ꯒꯤ 11 to 15 ꯄꯥꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇꯕꯅ ꯑꯩꯗꯤ ꯄꯥꯖꯔꯔꯣꯏ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯄꯨꯡꯒꯥꯏ ꯑꯃꯗ ꯂꯣꯏꯅ ꯑꯁꯨꯛ ꯆꯥꯎꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯔꯝꯗ ꯉꯥꯡꯕꯁꯦ ꯉꯝꯗꯦ ꯑꯗꯨꯅ ꯁꯝꯂꯞꯅ ꯆꯥꯃꯤꯟꯅꯁꯤ ꯅꯈꯣꯏꯅ ꯗꯤꯞ ꯁ꯭ꯇꯗꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔ ꯑꯅꯤꯁꯦ ꯐꯖꯅ ꯄꯥꯕꯤꯌꯨ ꯃꯁꯤꯗ ꯍꯥꯏꯕꯁꯦ ꯒꯣꯛꯀꯤ ꯂꯥꯟꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯏꯖꯔꯦꯜꯒꯤ ꯃꯈꯣꯏꯒꯤ ꯇꯝꯄꯥꯛ ꯂꯝꯗꯝ ꯍꯥꯃꯣꯟ ꯒꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯐꯨꯝꯕ ꯃꯇꯝꯗ ꯊꯥ 3 ꯆꯨꯞꯅ ꯏꯖꯔꯦꯜꯅ ꯐꯨꯝꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯚꯔꯁ 37ꯗꯩꯅ 20ꯗ ꯍꯥꯏꯔꯤꯕꯁꯤꯅ ꯏꯁꯣꯔꯅ ꯎꯆꯦꯛꯁꯤꯡ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯗꯣ ꯀꯧꯔꯒ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯆꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯏꯖꯤꯀꯦꯜ 39ꯒꯤ 21ꯗꯩꯅ 27ꯗꯅ ꯏꯁꯣꯔꯅ ꯏꯖꯔꯦꯜꯁꯦ ꯃꯇꯤꯛ ꯆꯥꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ
chap sana hanjalangani habje masida wasak piba pibane ba aseng bagi masi kari na kan masi ki prophecy piba matam da Israel je karai da lehem da Babylon gi captivity makha da leidi bane 70-year captivity ishona haibe indabagi ishona tharak ma maisho singbu thawai da badagi makhoi bu hat patu patu badagi ishogi aseng ban me pu khongoi na badagi makhoi che lai muti lapagi damang Babylon da sahi humdra chum na minai oibane adugi matam da hairi ba se thokpane ba isnausa aduna ikhona haire samdam na yengba matana masigi maruba wa paudi karina kanda ishona pitibida leiba jar khuding makki mathakta pale lan khuding maksu ishona control tawi hamne ba aduga Israel gi jengna ba khuding mapu ishona wain gani aduga Israel na shobu kai kumna gani hai shobu khangani makhoigi ngakpi sembi mapu oina shobu kai kumna gani khangani habsne ba aduga pitibida leiba jar phunamki mamang marakta ishogi mingse wangna thangat kani ishodi yamna kanba ishoni habdo masi waigne ekhoi mung bible legi yengbe ko ko yengmana siko hairiba prophecy Ezekiel 38 amsung 39 de ekhoi na ityas masi thungkibra habse ekhoi na mu yengbe na khoi na Google la phana search tawgera thau thiba matam da ekhoi na ChatGPT oigera hojiti information technology am saukle tining ba thiba matam da masi ke prophecy je fulfill oi habigi evidence amma thalaite ai samang su yengsi Ezekiel silare Ezekiel gi vision pire matung da kadoba koina yengbe ko koina Persian ko asim masi gi marina Persia di Iran haibse thaini gi ariba matam da Persia haina khangneba adur Israel 70-year captivity gi matam dagi makhoi je kanana kanbi hamta Persia gi ningthau Cyrus na kanbi baneba masi koina yamna chobo role ama lawre koina Persia je koina mawangi matamda koina 6th century BC mana Cyrus na ko yengje koina sidagi khari yengmina sigo Ezekiel prophecy gi matungda Persia na lobo moribo role khara haide Cyrus the Great habizin masina Babylon the 539 BC the conquer tore adu matungda Judi singdom Jerusalem da halaga makhogi laisang sana ba yaba piram laisang sabagi ayabdo mana pirameba madude Isaiah 45:1 da pabe ai kone Israel 1 gi 1 to 4 da pabe ai ko adu high river restoration na sida support opening thousing di madu matungda laisang chara adu matam khara le pare adu matungda Darius 1 amu confirm tobe Cyrus na haira mani sara serem na thing badage na koina kai gi dam shi sagat pagi thabak se tawri no haiba matan khoi di meaning thau Cyrus na hairam bagi matung ina ne mana thiba matan da masi phangeba mana mu confirm tare adu suggest no aime adu gi matung da Artaxerxes 1 aje Ezra chapter 7 yeng matan salo adu de hojiti na koi gi missing da pula puraga Jerusalem da halaga na koi hana gi film da pura khundalu ta ro haiba gi yathang do mana pikibe asmaina tawraga smai lebne aduga Esther haiba larik achichu masiko Persian gi capital Susa haiba mafam asida thokneba asmaina masigi masom da changi lagum jeisina ka aduna Persia je aikoina Iran aje Bible prophecy da aikoina yengbom da Daniel chapter 2:7 ko masida ju khara yauri Daniel chapter 2 dana kana lupa gi pambom amsung thabak to maduna Persia Medo Persia bu khangneba aduga Daniel chapter 7 dana saoman ba sado adu bu khangne Daniel chapter 8 ki 20 da haise ko the ram which thou sawest having two horns are king of Media and Persia haidi nang uriba yaulaba masado maduna Media amsung Persia gi ning thawni habneba machi ni pambaduna masina ning masidagi chuma action uba phangeba aduni adugi matungdagi Israel gi missing do adudagi matungda Persia na palaba matamda masi matungda Israel gi makta kanana su lan taw bhabs leiteba Persia na tawre adugi matungdagi di kanana mu Persia gi matungda kanala Greece la Alexander gi ning thawla bala adugi matungda kanala Rome na mu Israel je loksalleba Rome gi matamda ni Prabhu Jesu Christ je hale adugi matungda 70-80 je Jerusalem tum mangan kreba aduna haidiba Ezekiel na piramba prophecy je ngasai thungki deba haibigi atadi lebang myam nong khomlaga go na atopon north ki Israel gi awang da lebang myam north ta lebe je Babylon gumajni ko haid lebang myam khomlaga Israel gi makta landa ba Israel ing chingna leiring da landa ba habdu oi deba hoi mokhoina matam khara landara ga so mokhoi ke dewe hamatan mokhoi ning thau panduna leiba habdu oi deba khoina ngasai 70-year captivity gi matung da madu gi mota mokhoi gi leba na hapa Herod ning thawai kanana hapuno
masai rom na hapaneba happening thoneba adugi matungda sumaina oyeba aduna haidi se thungdeba thungidabni na masigi prophecy kramba matamda sangdamna ne haba matamda end time aroiba matamda aikhogi matamda masi sangdamna gadabni habse masineba amu aikhoni yengdiko Israel gi maramda mukoi Bible degi khara samtangna yengminase hojichu aina haikre Israel ishona Abraham kokthokpaje aduga kokthoe aduga maga wadam nabje Genesis 21 to 3 da ade ur lamdam dagi kokthoe Canaan da kokthoe aduna ishona aina nangu bo pigini nangi dara dagi Prithvi da leireba jat khodi mase bo pigini haina mana sumaina wasak pigibne isnausa aduni masida ju aikhoina maikshana khangi ko adudagi di makhoina ishogi magta hanjana jana lan tawre adudai 70 year captivity chale adui matungda ngasai Abraham kokte Isaac kokte Jacob kokte Jacob chini Israelite adugi khoina Egypt chahi samri lere adui matungda koktore Moses ka koktore adu Joshua gi mapana Canaan chang adui matungda Judges ki matam pala adu matamda mukhoina lai mutila pe gi amu atopa Philistine singi makota Canaan singi makota mu dandi oiba adudagi mukhogi deliverer amu tharakpa smile adugi matung Samuel lakra Samuel gi matung degi di khoina Saul na ahabaning thore David Solomon laigre adudagi Solomon gi matung dan hairi leban je Israel am sung Judah haina leban je thon khaidokhreba Judah ga Benjamin ge je masida pambaning thosing tina ayamba dharma sembane adubu hairi Israel hairi leba somba atopa lebak sidadi jati tarana semba lebak sidadi apawani thombu pan ge deba sinausa maduni ko adu matungda 70 year captivity chale adugi mamanda an khoina northern kingdom je khoina ngasai gi Israel hairi lebak se Israel haidi ngasa ani thona khador kre Ijenam sungjuda adu Israel lebak se Assyrian singi makada mokhoje loi thakre mokhoi mangan khre adu matungda konbada mokhoi ga kon baning thone aroiba matam pa matam da Zedekiah Jeconian ga habje na khoina khoina first 24-25 ta par ju khangani first chronicle gi last second chronicle gi aroiba chapter do adu da masi maram da phajana yawreba adu da loi khre adu matungda asagi hujiki aina hagi bo wari do mokhoi pampham da Nehemiah matam da ju chekpal sare sumai tong da laisang sare mokhoi khunda laita bagi tabak to haukreba adu matung da Rom na mokhoi bu joy tore matung da Prabhu Jisu Christ bu mokhoi na cross pangking duna haleba adu ko khoina Daniel 9 gi 23 to 27 da mokhoi da Jehusi di gi dama 70 weeks ki matam chahi 490 gi matam pi buneba masi ko 34 AD da lore hari Prabhu Jisu Christ cross pangting no hale adu matung da Stephen do mokhoi na nung na thara hale adu matam da Jehudi singje ishona khandok pa jati amo obido loi kreba Jisu Christ na ju masi hana warning pi ko Matthew 23 gi 38 yengo masi yengo nakhoi gi yum mase hoji nakhoi da mang tak tu na leide hamne Matthew 21 gi 42 de maram aduna ina nakhoi da taseng na haidi ishogi ning tholeba ase nakhoi da gi have the Jehudi nakhoi da gi lokthok kagni aduga hena mahi yangada bajati amda pigni hamne mahi yangada bajati dudi kanano haidi aikhoine Prabhu Jisu Christ na gi sebokna haidi magi matung inba khongloi singna semba adugumba jat aduneba makhoi aduda pirabaneba apostle singda pireba aduga sumaina tawbani ko sumai tawdone Israel je huji khandoktre ishona huji palebe Israel lan songna rebe Israel je ishogi khandokpa ishona bor phangba adugumba jati do oidrebne hojiti kanano thawai go ebe Israel se kanano haibe khoi miyang ne sigo Galatians 3 gi 20-29 pamina se Yehudi natraga Greek minai natraga ningtamba nipa natraga nupi gi khanaba leite maramdi mokhoi punama Christ Jisu da amatane khoi sida Yehudi singna hena bor phangabani khoi Greek singna atuga khoina Gentile sing oiba khoi lai mutila ba khoina hena bor phangane aba leitere mojikti kana Yehudi oigra Gentile oigra khoi oigra Prabhu Jisu Christ da thajaba mipum khudim to amata oire habneba aduga na khoi Christ gi oirabadi na khoi Abraham gi darani khoi Jisu Christ da thajaradi khoi Abraham gi darani thawai go eba darani ko aduga wasak pagi matung na khoi jimlep sar singni habne khoi thawai go eba Jehudi habdo khoi oireba hoji the Bible pi kheba por blessing khudim Israel da pi kheba blessing khudim hoji kanana church khoi gi damakta neba maram de Israel je khandokpa jati habdo oidreba sinausa masin go khoi na kawgum ji ko aduna hoji Israel hoji leirba jati Israel je ishogi khandokpa jati nate khandokraba mi singde kanano Christian oiba khoi je Israel mosingre Prabhu Jisu Christ da thajariba je khoi mi Israel ga Islam gi marakta leina bache Islam ga Israel ga yambari lene Ismail amsung Isaac makhoi ani degi horokmani Bible text
ꯑꯩꯈꯣꯏꯅ Genesis 16 21 ꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯂꯩ ꯑꯃꯅ ꯑꯍꯥꯟꯕꯗꯨꯅ ꯍꯥꯏꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯒꯥꯔꯅ ꯄꯣꯛꯄ ꯏꯁꯃꯥꯏꯜꯅꯤ ꯑꯗꯨꯒ ꯑꯃꯗꯨꯅ ꯁꯥꯔꯥ ꯀꯣ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤꯅꯤ ꯍꯥꯒꯥꯔꯗꯒꯤꯅꯤ ꯃꯨꯁꯂꯤꯝ ꯖꯥꯇꯤꯁꯤꯡꯁꯦ ꯑꯔꯕꯀꯤ ꯅꯦꯁꯟꯁꯤꯡꯁꯦ ꯂꯥꯛꯈꯤ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯑꯥꯏꯖꯦꯛ ꯁꯥꯔꯥꯅ ꯄꯣꯛꯄ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯁꯥꯔꯥꯅ ꯄꯣꯛꯄꯗꯨꯅ ꯑꯥꯏꯖꯦꯛꯅꯤ ꯃꯁꯤꯕꯨ ꯖꯤꯍꯨꯗꯤ ꯍꯥꯏꯔ ꯈꯪꯅꯩ 이스라엘 하이나 khangnaiyeba aduna Genesis 16 ki 12 ta haije punna pabji Ismail gi maranda Muslim gi maranda sunu warning pi aduga mahak lamaki lolagum bami ama oigini mahana mi khuding gi mathakta amsung mi khuding na ma ki mathakta khud thangat kani hamne mi Muslim na to pajaching ga thangnagani ato pajaching Muslim ga je anum khanagani hamne aduga mahana machimna punna maki mayukta leigini hamne koina Christian haibuga Muslim je machimna ne adubu Muslims na khwadi tuku sabje koina Israel amasung Christian dharma satpa laibak ase masibu yamna tuku cheba masi Bible na hairam bani aduna Muslim aina Muslim gi dharma gi maramda haibana te makoje prithvi da laiba jat khuding mana makoi gi makta laigini makoi nu to phaja sing lan sonagni habje Bible na hairam bani haujimak thungleba madugi damaktani ko Israel ga Palestine ga sunga yanade aduga hojik Iran ga Israel ga yanade adubu Muslim gi leba oiragasu ekhona yamna jihadi nataba Saudi Arabia gumba Pakistan laiba atopa laiba khara amadi hoji andam samineba makoidi hairibje makoi yamna action moibda makoi lawdeba ekhoi mu yamna skorobda gog amsung mago aroiba matamda gog mago ase kanano haibje ekhoni yangbe hoji ekhoina Bible gi matuina gog mago haibse Iran ge Israel ge lan songnabani haibdo khoina yadreba maramdi madu fulfill oigidre masi aroiba matamda pan pai apply to gudan aroiba matamda kana ishor ki asengba missing ge mayokta pithibida laireba jat sing mayam na khom laga ishor gi missing asigi mayokta lan thogneba ko hoje hoje su tawri bani ko sinausa khona Revelation 20 ki 7 to 9 da khoi pamina se masida go ma ko ki maramda jaiba sida go ma go se kana na singje sahili sing amadu loiraga saitan bu mahaki ge sum sangdagi thadokani aduga mahana malengi chiteng mari da leiba jat sing habdi gog amasung mago puminam naba sathokani hekom gog amse mago aije keno pithibhi ki kasin mari da leiba phattaba missing henko chiteng mari da leiba malem gi wicked nation malem gi jat sing adubune ba gog mago ene sida pallibase habdi gog amsung mago minam nab sathokani mana makoi bulangi da makhomjin gani habse makoi gi masingji samudra gi langmuk yamgani makoina malem apumbagi tholoktan asengba missing laipam amsun shiraba saradu question ki adubu sargadagi isogi mapamdagi mai taraktana makoi butumna saktoki hamne hairiba masigi prophecy jidi after millennium sahili singamagi matungda thokpa thodongneba sahili singamase masikaramba matamda thoi Prabhu Jisuna ani shubhek lakpadagi millennium maje haweba masigi maramda jo sermon je mamang da ina kyamnum thakakre adubu Protestant sinausan ji millennium maje Prabhu Jisuna laktingi mamang dani haina kanaguma mishna haibile asangba milam je Prabhu Jisu Krishna lakpa matamdagi thoyamne masigi khona chapter 20 je phazan nainagadi khani masigi maramda khanung balagadi comment da haibiramu ai hajrake masineba adugi matungda makhoje saitan amsumaki matung ba phattaba pi khuding mata ishogi anobu Jerusalem ishogi singasma bangdagi maisaga makhoje norok haiba mafam haidi prithibida makhoje prithibhi gi laimaden ko tumna mangalaga neba makha tabasinda akoina makha tangba versin den akoina paragadi masi khanganeba aduna sida go ana magwai je keno ishogi asengba church ki yeknaba sineba hauje su kana lan tawdimni ishogi church singda kana na lan tawi haiba matamda khona Revelation 12 ki 17 je khoi masiga paminar si ko masida aduga singlai aduna nupi aduda yamna sauki aduga mahana nupi adugi laihori badara ishogi athang singak pa amusung Jesu Christa gi saki paiba makoi aduga lan songna na ba satki hai masida singlai abdi saitan amni aduna nupi habdi ishogi aseng basas ramnan church amni ko aduda chawi hamni ishogi aseng ba Israel thaina wangda Israel singda atopa jaching yamna sawbudo makoi gi lining lai son manade Israel singdi aseng ba Israel singdi lai muti khuramde aduna makoi gi markta yamna sawe aroiba matamda su ishogi aseng ba remnan church asigi mayokta prithibida lairiba laiba khuding mangna prithibida lairiba dharma khuding mana
masi saugane ba saitana sawi habne ma kalan to basale karamba remna na bi da gulani khale madudi shogi yathang singhakpa shogi yathang habdi kana ten commandment ko ten commandments de ken chawi shogi yathang leite atai ceremonial laws indi prabhu jesu krishna cross ta pub da loikre ten commandment maru ina pothaba numit 7 days sabatse yauna masinga iba aduga yesu krista gi sakhi leba makhoi ado yesu krista gi sakhi paiba mi ado makhoi adubu asengba remnant church neba snausa moroina hoji prithvi da leba denomination kenanju ishogi asengba saban ngakpa denomination je masibu yamna tukulsayeba saban ngakpa gi makta church kamrum ngangeba maduni masida hairibse snausa masineba masigi makta roibagi wena kwena revelation 13-14 da yauriba 17 da yauriba memje ishogi asengba remnant church ki makta roman catholic church na lusingaga maki makada prithvi da leba khudimungna nongmadi ishogi misinga sigi makta lan tawrakaneba henga masi ekona revelation 13 da may action na masi uba phangeba maduni ko isnapsa aduna hoji iran ge israel ga songna dibse isam sana Matthew 24 da hara malaiba amana laiba amakim amagi mathaka lan tawgne heba adugumba prophecy neba masina end time ge prophecy ni habadi ekoni yadeba bible ga masiga karshu thoidona mari leina deba aduga israel ga ekona Christianity Muslim habasina Israel amasung Christianity sing asigi mark laigani America da yamna Donald Trump yamna saugani maramdi mokhogi rock of dome hadi all aksa mocks laibje masigi mafum asida third temple koina sagani hana prophesy tawde prophet kamna hairibase masigi dog of Rome gi mafum jida masi thugairaga khangde amakhne mosin to sagana yamne masina maramuduna Israel Palestine ki conflict yam laidiba Muslims in Israel bu saurba Christian bu saurba masineba adu Bible na Prabhu na haram bai matung nadi masi ki temple se amona sagat keni habisu haide Matthew 24 da hareba laisang se sidanung amaga amaga laibse lonsna ro habne adu Israel Bible ki Protestant shina ochim basi third temple se sagani masi da antichrist pangani habse mukhoin hai masi aran bani Snausa Antichrist habji kanano akona Daniel chapter 7:13 matung ne den mamang lo video kya tha kare madudi kanasnate Roman Catholic Church ne masigi aram takbi tambi bne reformer kudimana Protestant koi thane gi John Wycliffe te ho Martin Luther John Calvin agra William Tyndale agra reformer kudimana papacy Roman Catholic Church organization asibu Antichrist ne magi luching ba pop se Antichrist ne haira meba hausti maduloina laithokre bisnauta aduna masibu Roman Catholic Church Antichrist ne thajadaba mission ya roiba matamda nam thak tawgane aduna Israel Palestine gi war se masi ekona Bible gi miyeng de yengba matamda Prabhu Jesu na thoktinge da lan tawgani habdo madugi khudam amaneba masidagi thar war lakpa yai laktabe koi kai shukininga leite Prithvi je thar war na loigidam nate Prithvi je Bible na rambi matuna Prabhu Jesu Christ gi ani shuba lakpada loigini hamne tabri ba myang khuding da ishona bo pi voishnu anoba mi ori channel asabu subscribe to view maruma pangching da share to view subscriber masing je henkalan view snausa na khoina pambe any Bible ga mari lena ba prophecy or any mari lena bdo haibiro hujiti Bible je khoina Bible gi matuna pazana khangnaga achumba do sena paire ge khoina hingda ba matamni asumba pairaga sena thajaraduna hingliba mising adu khaktang aroiba matamda kanbigani habsne aram takpibna pithalabne koi babna habdugi matuna samina sena mayamda appeal tawjari patna tawse sagadalai be payam thakachare koi oji Israel Iran gi lan se Bible gi meng de gi chamcham khudam amani ado kanagumna masida go magone hane apply tawri khudam se Bible da jumpham oide habji gi maramda tamkhre takhre bisna khuding da suna ki mapan naida ba bor pinabi koi Prabhu da sena thajaduna koina Bible da sena thajaduna aroiba matam gi dama koina thorang tawbung amba habdu oyan bio Prabhu Jesu gi da khurumjari amen